Thobal District ki Yairipok Khoirom Mathak Laikai minor industrial state ki plywood factory amadi sawmill chalairiba singa si lengak na thingzinbiu natraga Khoirom Mathak Laikai dagi matam pumbagi hongdok pikro haina Manipuri Chief Minister N Biren gi pukning chingchiladuna Laikai miyam na Khoirom Mathak Laikai handpump makong community hall da Wakat Meepham Chathakhibaga Loinna Wakat Khongsat amasu Chatkhre JC against establishing of the Khoirom MIE in residential area na sinduna Khoirom Mathak Laikai dagi matam chuppagi MIE hongdok pikro haiba Vener Makhada Chathakhiba Wakat Meepham Maduda Saruk Yakiba Mangina Fongdorakpada Khoirom Mathak Laikai da Ladiba MIE minor industrial state asi mafam asidagi lengakna hongdok hankiba Laikai akoibagi miyamna pami mafam asida Ladiba sawmill manga asidagi thorakpa makholna akoibada Ladiba mahairoising lairik pafam khangdre ayetpa oire ason ana kaya pothafam khangdre lambi sing nongju thadana laikhom lainang ikang matamdana ufulna awaba ohele asigi sumathakta plywood factory ani dagi thorakpa maikhuna akoibagi miyamna soro honjenba pamdre miyamgi hakselda sokhaningai oire ply factory dagi thadorakpa ichumna ising motion handuna amuba machu oina leire inkhol sing manama sing thaba yadre haiki mahangna makhatan hai asumna miyamna mipainari ngai cherek asida amuk anoba plywood factory manga amaga lingkhatna bathabak paikhalakpa si miyamna yaningde maikhuna tapna miyamgi hakselda yamna sokhalakadaba oibana amasung tungi mirol kannaba MIS thingjinba natraga mafam asidagi hongdokkiba Laikai miyamna pami aduna Laikai miyamgi apamba si fangnaba mari leinaba authority namadi Chief Minister N Birena mireng changbiu haina pungning singsinki Wakat Meepham adugi matungda Laikai miyam aduna sawmill amadi plywood factory leiriba mafam adu phawba khongchat amasu satki khongchat aduda yummayada sawmill plywood factory thamba yaningde atopada hongdokko ising nungsit mosin hanba yaningde fataba nungsit sor honjinba pamde amadi akoibagi phibam kansi haibana chingba kholaw kya sulauki अखोइना हयेंग तारिबा युम फिबम जे स्वाइदा दुम स्वाइ जनबी को दुम येंबियु खोइ क्रिकेट इंजिनियर का ताबने सी मतम सिदा अखोइना लुपा लाख अनि खतंग पायरगा हिंगोन मचेत अमतंग लेजगे हारगजु फंगोइदबा फिबम हाइबदी मखोइना लाख कुंदा यांखैदा लैग्रबनिना मसी अखोइ हयेंग इचा इसुगी लम लेभम लेरोइदबा सुगुम्बा अकीबा मयाम अमा अखोइदा थेंगनरकपा तुंगी लंबी साना खंदरकान सुगुम्बासे उरुबदगी अखोइना ngasiगी प्लाई फैक्टरी असे इरोइना लोइमक अपुनबा ओइना अखोइदी मसिदगी होंगबिगरो मसिदा लैबा पामदे हाइबसे अखोइना अदुगिमक्ता फमजबदरानी